Image Paodam Tabidi Pipe Manipuri and Naorem the Hanmamukta Taram Nokchari Luinana Kurumjari Masigi Maruibu Pauda. Lamding Higher Secondary School the Pamuk Chamaleba COVID Care Center Ngasi Education Minister T.H. Radishyamna Hangdokre. Mahiroi Loop Tarugamadi Sukna Tungan Bawakat Kayagi Kongyang Chansinkre. Luinana Malim Dahan Bawina Russiana Coronavirus Vaccine Register Tokre. Mapungoibu Paung Pizari. Thobal District Hauji COVID-19 की positive case masing hengalakpadagi manage tobada awaba kaya mayongnariba sing asigi yenglaga lamding da leiba lamding higher secondary school da famung chama leiba COVID care center among asi Manipur linga ki education amadi labor and employment minister Dr. T.H. Radishyamna hangdokre COVID care center hangdokba duga mari leinana warol piraduna COVID-19 thowal amadi kakching minister in charge su oiriba Dr. T.H. Radishyamna hai Thobal District COVID-19 positive oibagi masing asi hengalakpa sina maram oiraga thampham leitabagi awaba kaya mayongnari positive oiraga district asigi leijariba isolation amadi COVID care center singda thampham leitabadagi atopa district ta puna bahona bada ngaithong aisin toba amadi miyamda akiba faunnarakle adubo Hana district asigi oina famung kuntra leiba isolation ward amadi famung chama leiba COVID care center ama hangdokra batungda ngasi nauna famung chama leiba COVID care center ama hangdokpaga mari leinana loinana anoba staff kaya hapsilakpa sina thengnariba awaba sing asi kolagani minister na makata na hai district asida COVID-19 thengnabada honabada district asigi DC SP amadi CMO gi team singna lawriba thodang asi yamna thaganingai oi adubo sarkar na honariba mayam asi miyamgi mating change tawriba thabak thoram asida miyamna sogotpidraba aduga COVID-19 gi SOP protocol sing asi miyamna ngangna chatrabadi punamak aremba thagani maram asina lengangna piriba Chana Kanglon Singh Ngapagaloina COVID Care Center Sing Asida Mathau Tauriba Frontline Warriors Singbo Miyamna Sajok PBO Hainasu Minister na Miyamda Appeal Torokli Sri Krishna Janmasmina Lakpada State Asigi Miyamda Thoidongna Hindu Lining Chatpa Ichilinau Singda Shiam Birena Yaifa Paujil Pijari Haina Chief Minister N Birena Thadoropa Cherolamana Hairi Chief Minister Gi Paujil Asina Makata Raduna Hindu Calendar Ki Matungena Lord Krishna Gi Lising mga chani ni Fugatarit Suba Mapo Kumon Palan Pangthok Naragani Lord Krishna se Lord Vishnu gi Nipal Suba Sayone Haina Longnei Aduga Hindu Lining Chatpa Singna Fataba Singdagi Miyambu Kanbina Nanaba Ibungo Mahangna Malemasida Polokibani Haina Thazanei Numidasina Lapada Lord Krishna na Marak Tappa Chokotpa Amasung Harau Tayamba Ikogi Punsida Bibiba Oirasano Haina Thongni Jaki State Assembly ki Taramathoi Suba Nongju Mifamda Ngarang Phamkibaga Loinana Congress ki MLA Sitagi Toklage Haina Speaker da Ai Bacherol Pisin Kre MLA dagi Toklage Haina Che Pisin Kiba MLA Singadudi Abdul Nasir Lilong Ginswa Hau Singhat O Lukoi Wangoi Ngamthang Hau Kep Saitu Okram Henry Wangkai Paunam Projen Wangjingne Ngarang Numidang Athengbada Okram Henry ki official quarter da Pangthokpa Pawi Mifamamada MLA Singasina CLP leader oiriba oibo bigi thong ase pende haina phongdoropaga loinana luraba COVID-19 ge pandemic ase thengnabagi tanja asida power na hena maru oi khanba amadi paliba lenga gasina Manipur gi isu kaya loisilakpada amadi chingtam ani ge achetpa mari fagalakpa ase ubada paliba lenga gasibu sawatpa oina MLA sitagi resign tawbani Kongjang ase Lorakpani Haina MLA Amana Fongdoraki Haujik Lady Balenga ase Miyangi Khanba Lenga Mani Haina MLA Amana Fongdoropagalwena Makoina Atuba Matamda Congress ki membership tagi Topagi Cherolsu Pisilagani Haina Okram Henry na Fongdoraki Amarumda Manipur Legislative Assembly Nangasi Thokpa notification Amada Assembly Kendra Mangagi Congress ki MLA Singh Okram Henry Oinam Lukoi Amade Abdul Nasir Ngamthang Hauke Ginswa Hauna Represent Toriba Kendra Singh Tara Manga Wangkai Kungani Choi Wangoi Kuntra Lilong
Yankai Matoi Saitu Amade, Humfo Sing Hat Ase, Nase Nomijunga Matungdagi de, Beckett Oire, Hangle Haina, Lautokre. Hiramasi Matang, the Assembly Secretary M. Ramanina Tokiba notification, Luinana Assembly Kendra Manga Asida, Emile Latre Haiba, Bulletin Amasu Tokre. Malem the Pak Sana Sandorogli ba COVID-19 Laitaka Mari Lena Ngase August ki Tara Matoi Ginong Chilpung Ani Fau the Lakekiba, Kakching District ki Quarantine Center Summary Report ki Matungina. District Asida COVID-19 confirmed case Chamaga Marifu Mari Leire. Masing Manunda Mioi Cham Sumna Nepal na Layang Badagi Farakre Mioi Humudra Taruna active case the lady Hariba COVID-19 Nariba Singasiki Manunda Mioi Kunga Matoidi COVID Care Center Kakching da Thamle Containment Zone na Mafam Mangane. Masing til fawada mapaldagi halakiba inmate lisingani chamanga taraga tare district asida hangba quarantine center singda leirabada inmate lisingani chamari maudra Nepaldi quarantine matam loiraduna discharge tokre makhoi taraga mapalna hoji quarantine tawduna leiri district asigi oina apunba mioi lising ahum chatru maudra ga taru ki sample loduna test tongna ba thabada mioi lising ahum chatru kunga manga gi test result lakle mioi nifu nithoi gina pending the leiri hari State asida COVID-19 ki laichat nongmagi sandorokpagi chang wangkhalakpaga loinana lekhitabagi masingsu taraga nithoi sukre numit kharani gi mamangda laina asina positive oiba mioi taramatoi rim samadi JNMs ta lekhidraba matungda ngasi ayu Imphal gi JNMs hospital da COVID-19 positive oiba masagi anaba su leiba mioi ama lekhidre ngasi lekhidraba du Imphal East district ki manung chanba nongmaibung Purana Rasbari dagine masagi chahi humfurom surabanupane mahak heart patient oibeda natana BP wangba madi diabetes na naba mioi ni hari mahak ngarang JNMs ta admit tawduna layeng bada positive oire haiba khangmangangke mioi ase mamangda anirak test tawbada negative oikiba misak ni hari Imphal West District ki Pasoi Police ki manung chana leiba awang khunau maning lekai leiba frontline worker am oiriba Bisnupur District ki manung chanba Leima Pokpange PIC da duty taba Dr. Ama numit humni rongi mamangda positive oirakpadagi mahaki contact tracing thirubada mahangna pot leirambadu kal fambi mioi ama positive oirakpagi mi pioneering lecture asida IRB gi personnel amasu August ki tarada BRDL JNMs tagi positive oibagi report lakpadagi henna mi pai pokna ri hairi loinana mioi asi numit khudingi mayumdagi duty chatpada natana kulgi lekai mafam kaya da su chalamba amadi mioi kaya pulamba maram oiraga mahangna pulamba mioi kaya paktana na test toba mathau tare hairi maram asina government ki maikaidagi lokhatpam thokpa Thabak Thoram Singh Lokhat Pinaba Wafam Thamlakli Oirakliba Fibam Asida Awang Kuno Mapau Koba WhatsApp group ki member Singh Club Maira Paibi Amadi Kendra Sigi MLA Sorokhaibam Rajan Masa Yauduna Miam Chection na Yumdagi Mapal Thoktana Leinaba Publicity Su Satkre Hairi Amadi Fire Service ki Mioi Kauduna Sanitization Thabak Su Pangthokre Hairi Medical Department ki Mioi Singh Laktuna Positive Oirabanu Padu Lokhatkre Haina Phongdorkli Indo-Myanmar Workers Forum gi Labor Chatred Henbarom Chara na Machaduna Awaba Fibam Amada Leire Haina Forum Asigi President Ningthau Khongjam Fulindrona Phongdorakre Mahana Makha Taraduna Coronavirus Asina Maramoiraduna Forum Asigi Labor Yamna Khudong Chadaba Fibam Amada Leire Manipur gi border town Moreda Mars ki Tang Taradagi Indo-Myanmar Friendship Gate number 1 Amadi 2 Thinkibadagi India Amadi Myanmar Lebagani gi Laloliti ki Thabak Lepkiba Loinana Lengakna Tang Kungani Thuidagi Amuk lockdown Amadi curfew Tokibadagi Jati Punamak Yauba Forum Asigi Labor Chatred Henba Ase Ayamba Awaba Khudong Thiba Mawong the lady Maramaduna Yaraga Dilinga na Indo-Myanmar Friendship Gate number 1 Amadi 2 ase Pungkara Hangdok Pirabadi Labor Singa Chana Thangnabagi Awaba Lady Basi Karadi Kokane Haiki Hana Minister Oiramba Kwagatil Konjeng Lekaidagi Lekhidraba Pilot AK Langam Amadi Mahaki Apopi Lekhidrabi Akoijam Padmabati Anigi Mingda Lekhidrabagi Imungna Amjuda Selgi Mating Pikre Manipur Press Club the Pangchopa Chamba Thorom Amada Lekhidraba Pilot AK Langamgi Loinabi Akoijam Santi Balana Selgi Mating Ado Amjuge General Secretary Kwerakpam Nawada Kosinake Tom Tibigi Staff Anida So Akoijam Santi Balana Selgi Mating Ado Piki AK Akoijam Santi Balana Lekhidraba Ahal Ani Asigi Mingda Chahi Kudingi Selgi Mating Piduna Lakli Lekhidraba Hana Minister Oiramba Pilot AK Langamna Hinglingai Matamda Paumi Singbu Yamna Nusizaba Loinarambata Natana Makoigi Awaba Kaya the Mating Pangduna Ke Mahana Pamjaramba Thabak Thoram Singh Lehori Basingna Pangtongnaba Honazabani Haiki
lamdam asigi mahiroi lup tarok AIMS AMSU desam MSF KSA amadi sukna ngasi thangmai bengi DM college campus manungda tongan ba wakat sing iba placard paiduna khongjang changshin khre khongjang adu mask uptuna amadi physical distancing ningthina maintain tawduna changshin khibani lup sing adugi thomi singna checkshin khiba changshin khiba khongjang adugi maruoi ba wakat sing di lockdown ase silver bullet na te masina corona thengna bangam loi miyambu pangkida kihanbagi mahuta miyambu tambiyu lenga ki corona thengna na ba policy sing miyamda mayek sengna khangalo corona marakta miyambu hingba tambina ba akanba awareness ki thabak paikhalu rims po non covid patients sing hospital uhenna ba sillo life saving drugs sing marang kaina phangalo immune kankanaba amadi multivitamins tablets sing marang kaina phangalo lamdam asige semitlon sing phagatnaba amadi chana thaknaba pothok sing miyamda yahonnaba akanba thausil paikhat piyo ana leng sing khudingma hangdoktuna layeng hallo essential service ta thabak toriba singi yaifanaba akhanaba thausil thorang semo medical food public distribution system economic awareness education economy asina chingba sing cabinet subcommittee sing semo lengang lokhaliba policy amadi lokhaliba khongthang sing khanganana ba toina press conference amadi media interaction tawduna miyamda marik chomba pau khanghallo haibasine luptaru ki baike de sumiyam da corona ga loina na hingminana na ba awareness sing paikalaga ne luptaru ki maut sinduna amsu gi president petrolation na phongdokre lamlai asigi manung chana leiba chana gi nungsikol pak ta ngase ayuk pung nipal tabada liningal nauria fulogi chama kunthani thoi suba mapoko mon thoram pangchokre thoromasi sanamai lining lob chana na sin bane thoromasida sangnai raba aiba amasung cultural activist chana lukoina thoiba michung oike thoromapuna chana development committee gi president Katrimayom tombabuna oike lining laisol gi thoromna oina mangi maiteina pangchoke lining hanna ibiramba saireng kayasu pathokuna miyamda tahanke COVID-19 laicuna malem pumbada laksin khraba miyoibagi punsibu kannaba honariba maragasida drug amadi mayai kaba polam sing karbar toba singna miyamgi punsibu karisu leitana nishagi ipakta tawhonduna kanglaipak Manipur gi mangananaba honariba sida sarkarna miying changduna khunai asibu kannanaba honagadabane miyoibena nisa oina sizinariba WY tablet heroin number 4 yu kanja talab tobeko na chingba sing polam kaya karbar tobagi chang wangkhalakli ba se lona cherak piba watpadagini haina kanglaipak students association KSA gi cherolasna haire cherolasna makha taraduna sarkarna yangsinduna hakpa cherak piduna warakadabane lona yade haikeba singa si fawada government na urabasu thabak oina laukhataba asina miyamna nisagi polam singda akiba leitana hena chaba hengalakpa amadi karbar tawriba singna hena yonba nungairakuna mafam kayada nishagi polam singa si karbar tawba hengalakli haina KSA na lobaga loina na Manipur government na masana thokiba order adu thabak oina pangchoko KSA na nishagi mayokta thabak tawba khudingmak mating pangani hairi ngasi Manipuri Youth Front of Assam MYFA Lakipur Subdivision Branch na sinduna Lakipur constituency gi manung chana leiba khun ahum haibade Labok Part 1 Pinakandi Part 1 amadi Lalang Khunda Manipuri Lonbo Assam Sarkar gi Associate Official Language ohenbagi damak awareness campaign pangthokre Labokta Oja Kulachandra Singha Nabatip Singha A Lily Singha Seram Herajit na chingba mifam mapu oiki Binakandi Kundana Oja Kanta Singha Professor Ras Bihari KH Krishna Mohan Manitomba Singha Ima Sanathoy na chingba President Member oike amadi Lalen Kundana pangthokhiba mifam adudana President oina Sinam Mani Mohan Singha A Lily President Ampal MYFA President Seram Herajit Brajagopal Singha KH Krishna Mohan Singha Ima Sanathoy Devi Surendra Sharma na chingbana daistafamki Handang numit marini mangani gi mamangdagi Manipur gi mafam kharada mayai oiramna leptana chukhiba nongna maram oiraga Imphal East District Manipur gi Khergaon Khunau Iril Bungda Leriba Kenjonglang Theatre Complex ki maning thangbada leiba awaching gi chingmai ninghairakpadagi Theatre Complex asigi sanglen gi saruk kaya amangata thokre ngasi August ki 13 gi nongalamdai gi ayuk pung 3 rom tarakpada awaching gi chingmai asi safu kanna ninghairakpadagi laibak thiba thodo asi thokibani landslide ki thodo asigi matangda theatre group asigi director Dr. S Thanin Leimana phongdorakibada Theatre Complex asigi Marifu Mapal square feet park chauba stage gi ayamba saru achauba
ꯅꯨꯡꯖꯥꯎꯁꯤꯡꯅ ꯅꯦꯝꯊꯈꯤꯕꯗꯒꯤ ꯁ꯭ꯇꯦꯖ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯂꯣꯏꯅꯅ ꯗꯥꯏꯅꯤꯡ ꯍꯣꯜ ꯗ꯭ꯔꯦꯁꯤꯡ ꯍꯣꯜ ꯑꯃꯗꯤ ꯑꯇꯩ ꯗ꯭ꯔꯃꯥꯗ ꯃꯔꯨꯑꯣꯏꯕ ꯁꯤꯖꯤꯟꯅꯕ ꯃ꯭ꯌꯨꯖꯤꯛ ꯏꯟꯁꯇ꯭ꯔꯨꯃꯦꯟꯠꯁꯤꯡ ꯂꯥꯏꯠꯁꯤꯡ ꯋꯤꯡ ꯇꯦꯕꯜ ꯆꯤꯌꯔ ꯑꯃꯗꯤ ꯁꯥꯏꯀ꯭ꯂꯣꯔꯥꯃꯥꯅꯆꯤꯡꯕ ꯑꯔꯨꯕ ꯄꯣꯠꯂꯝ ꯀꯌꯥꯁꯨ ꯃꯥꯡ ꯇꯥꯛꯈ꯭ꯔꯦ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ ꯂꯥꯈ 13 ꯔꯣꯝꯒꯤ ꯄꯣꯠꯆꯩ ꯃꯥꯡ ꯇꯥꯛꯍꯟꯈ꯭ꯔꯕꯗ ꯂꯥꯏꯕꯛ ꯊꯤꯕ ꯂꯦꯟꯁ꯭ꯂꯥꯏꯗꯀꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯔꯤꯜꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯏꯕ ꯆꯦꯔꯣꯜꯁꯤꯡ ꯊꯥꯗꯨꯅ ꯈꯪꯍꯜꯂꯒꯅꯤ ꯍꯥꯏꯅ ꯗꯣꯛꯇꯔ ꯑꯦꯁ ꯊꯥꯅꯤꯜꯂꯩꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤꯗꯃꯛꯇ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯅꯕꯁꯨ ꯊꯥꯅꯤꯜꯂꯩꯃꯅ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ India Lengaki Cultural Wing ama oiriba Eastern Zonal Cultural Center EZCC Kolkata gi Senthang Makada amadi Tripura Lengaki Mateng Lauraga Tripura da hanba oina Guru Sishya Parampara Scheme da Manipuri Dance Costume Designer gi matangda chatharakpa training asi tha ama mapung fare training program asi Guru oina KSS Madhavi gi Thausil Makada chatharakibani training program adu Manipur gi jagoi da sizinaba fized amadi poloi gi atai material sing maintenance tauba haitabadagi mangkiba yaba yaukre Tripura lengakta leiba Manipuri jagoi poloi sing maintenance taudabadagi ayambana mangkre aduna Manipuri dance costume designer gi training ase yamna maruoibana training program ase pangthokpani Tripura da jagoi amasung atai hiram kaya da workshop training program kaya pangthokpa yaukrabasu traditional art form da Manipuri dance costume design gi training masina hanbani kanglop furup amasu masak thokna khange haiba tarabadi furup kanglop ke lol culture hauna lichar fijet chakcha yamna maru oi training asida jagoi fijet ki maramda khangdopa amasung thaina mamangaida sizinaba haujika khenaba kaya adugi matangda su nainabagi thoram su training manung asida chathari tha kungamathoi chumna haibadi ingkumja lisingani kungani choi gi mars fawbada sathagadaba training asida saruk yariba mahiroi sing shishya adudi Wangkhe Mongbi, Kaveri, M. Ranjita, R.K. Madhumita, Aung Sangbam Sarit Singh, Silpi Sinha, M. Sunita Datta, Chaudhuri, Aduga Instructor Oina, KSS, Madhavi, Amasung Assistant Oina, Surajit Debarma Yauri. Patriotic Writers Forum Manipurna, Chahi Kudingi Augustki Kun Manipuri, Lolgi Numit Thoramda, Piduna Lakliba, Tungan by Award Ahum, Fanglagada Aiva Singi Ming Asi Forum Asigi President, Yai School Kwerakpam Amade, Secretary Rakesh Naorem Anina Lau Tokre, Forumgi President Yai School Kwerakpam Na Award Fanglagada Ming Amadi, Warimasa Sing Lau Tokladuna, Haikibada, Kumja English Singani, Kungi Oina, Pachamaite Literary Award, Saknai Rabi, AIB, Ketri Mayom, Subadanina Iba Warimatsa Langjil Mankraba Langdumda Piragani K Kating Tangko Literary Award na Asem Memchana Iba Warimasa Sanagi Takamalda Piragani Ruinana Dr. Saros Nalinina Arambam Parat Literary Award na KC Mangana Iba Warimatsa Punsigi Mamalda Piduna Ikai Kumnargani Haiki Aina Tinkraba Lalolo National Revolutionary Front of Manipur Ge Information and Publicity Secretary Central Headquarters Sanajabo Maite Amadi Alliance for Socialist Unit Kangnai Park Asuke Publicity Secretary Convener S Mangalna Tungan Bathadro Pacherolda 15 August Indian Independent Day Celebration Asi Ban Lauthorakli NRFM Ge Cherolda August ki tara manga Manipur ban Lauthorakli Asuki Cheroldana Indian Independence Day celebration ase Westia region da total ban Lauthokre NRFM ge Cherolda ing solisamaga chamapal nifuga taret August ki tara manga da India ko baleba ase bo British na maning tamba ohen birame matamaduda India da Manipur di yaude Thangnana yumlon na baleba amamam oina leinabani aikoige asonba kharada tuhotpiduna India na maning tamlaba matung chai ani leiraga namduna Manipur India loksin biduna India gi loilam oiduna ngasi fawbada lakle ngasi di India na piglaba iramdam liraba furuk macha asebo ngakti chappaga chapmanana chapkhaiduna masagi saktam asengba fawbada haijaba kauba mirol kaya Delhi da semduna mapung fana Puthorakli Aikoigi Manipur Miam Humna Yaduna India da Tinkibanate Aikoigi Ning Tambaduda Loinana Hingadabane Hingli Haibu Lepli Maramasina Levana India gi Ning Tamba Numit August ki tara manga Manipur da Pangthok Tanaba
NRFM-na chahi khudingi thingduna lagli handak chahi kisu athingba thamle numit asigi nongai matung pung amadagina nungthil pung ama manga faubada Manipur pumba athingba thamle mai ising ana ayek mari leinaba sing amadi medical nataba chathok chasin tawbidanaba su khangalakle amana Alliance for Socialist Kongnai Park asukna so India Independence Day celebration ase West region da total ban kaukre Malim dahan boy na ngasi ayukta Russia da coronavirus ki vaccine ama register taukre wafam ase Russia gi President Vladimir Putin na video conference ama da lauthoki bane vaccine adugi maming na Soviet satellite ki maming lauduna Sputnik V kawe President Putin na makata na hai kibada mahaki machanupi ani gi manungdagi ama da vaccine adu changying taukre Coronavirus vaccine ama puthokna ba Russia na yamna kanna honaraki mathang chahidagi vaccine adu million kaya puthokpa hauragani hairi Safe vaccine ama puthokna bagi damakta lokhat pamthokpa khongthang khudingmak yamna chection na lokhat kadabani haina World Health Organization WHO na Russia da hanana khangan balai khrabani Russian authorities na haikibada vaccine adu ahanbada medical workers teachers amadi atai risk workers singda pigani Deputy Prime Minister Tatiana Golikova na haikibada Dr Singda di hidak adu tha asidagi piragani Hanagi President Pranab Mukherjee bu brain surgery tawraba matungda yamna chection na kupna senaduna army gi research and referral hospital da thamle August taragi pung taragani thoi tarakpada Delhi gi cantonment da leiba army hospital aduda thamduna layeng khibane COVID-19 gi positive oiraba Pranab Mukherjee gi hakchang arubu gumda lairi hairi aroi bida maroi pa omona pizari Lamding Higher Secondary School da phamung chama leiba COVID Care Center ngasi Education Minister TH Radishyamna hangdokre Mahiroi lup taruga madi sukna tongan ba wakat kayagi khongyang changsinkhre Loinana Malim dahan ba waina Russia na coronavirus vaccine register tawkhre Ngasi namakta image Paodam loisindari miyam bumuhanna khurumdari